Hey guys, welcome back to another video. So mayam ngasi December month se hawreko aduna December month se hawrabanina December tha sida kari aphapata leige adagi like coming December month sida kai oirakadage tholakadage haibada chingbadugi maramda ngasi gi reading se laktoini ado intro se mayam ai sakuttaba kuire na adum just uchcharakpane ado yam thirambagina filter hapchanbane ba ko aduga hawjikto mayam kay hani mobile network kumba mobile data gumbasu thingbanina haidi aige viewers singse aina viewers singi khalaga video se pura net ka hang kana thagat ken di khanbane bako adi daragasu December se hawjala abanina aina just December head reading se madi taramage mayam broadband wifi gumbasu dum yana banina mayam na dum yengbirakani na khanjaraga video se samjarakpane ado ngasigi reading se file ani thokna khaidokjage pile ani se pile A amadi pile B ai reading si hawdringaida pile san ucharke kwa pile ani stagi sai san apama pile amam choose tobiraga ngasigi reading se tabidoine aduga lakadoriba December month sida kari aphapata pige advice kari leke na chingbadugi maramda reading se tawdoine kwa aduga mayamna adum aigi channel asibu makhatana support tawbiyo video sibu like amadi comment tawbiramo aduga channel sibu share tawbiyo aduga hoi changaina video happa ngamnaba ai hotnajarage ko do mayam ngasigi reading shower se ai pile do han ucharage ko. Hey guys, so ngasigi oina pile se pile ani thokna khaidokjage haina aina haijagre ko khaidokadoriba pile se pile A amadi pile B ko sigi blue idle figures na pile A sigi maroon idle figures na pile B pile ani sidagi sai sana apamba pile amamam choose tawbiraga ngasigi December ahead ki reading se taminarase keke leke habadu yengminarase ko so mayamna ngahtang push tawbiraga pile ani sidagi karamba pile na hena isana pamjai habadu khallaga choose tawbiro ko. So guys, ngasigi oina ahanba pile A natraga nasigi blue idle figure se choose tawbiba ichilinaw singi oina like kari card na December month ki vision pige habadu yengminaduni ko do mayam akhoi ahambada affirmation card se hana shuffle tawge ko ngasigi spontaneity aigi tripod se kitang lapagi ko mixing daba don't take it personally. Impermanence. So next akoi main tarot card sidagi December ahead reading gi damakta pile A gi damakta kari vision sing phangge habado yengminagadoi ko. The Emperor, King of Cups ai card se dum khara yamna dum draw tawjarage ko aduga haidi general reading oibanina vision se khara yamna in details ta piba ngamna ba haitare ko. Four of Pentacles, Ace of Cups, Nine of Cups, card amatanga draw tawjage, Temperance ko. Sumaina leire pile A gi oiba main card khaisisu leire adagi affirmation card loinamak leire ko. First and foremost pile A khanbiriba ichilinaw se lakadoriba December month sida isagi oina some sort of isana pamjaba ningjaba khara dum thungba yabagi possibility leiba ko aduga December month se overall oina lucky oiro adagi health oiro wealth oiro loinamaki dum flow leigadaba growth leigadaba month ama oina adum uye tawbadabu isagi ego gumba attitude kumbana maram oiraga isagi lakadauba afabasingda kitang ayat apan pibagumba or negativity kitang leibagumba yaebako aduna adusingdo thoktanabagidamagta pile A khanbiriba ichilinausingna ya December month sidi yarigai loki oina chatnaba hotnabiu isagi ego and attitude ta kitang control thamnaba hotnabiu haina card china vision pibako.
Next, the King of Cups hariba cardina pile A oibiriba ichil inausingse December monthsida relationships kumba bondings kumba je hena strengthen tawba ngamba habidi relationship laibiriba ichil inausingi oina bonding hena strong oiba tight oiba adagi connection hena strong oiba gumba adugumba oiba phangani adagi friendship kumba do oitaragasu hena tighter oirakpa bonding do ko adagi family ga kai ga su dum relation gumba se phagalakpa gumba adagi single oibiriba ichil inausingi oina a new romantic beginning oiba yai ko journey anova beginning ama oiba yai hekta oigani habde general reading ne but still oiba yabagi possibility lay aduga already hanadagi relationship laibiba ichil inausingi singi oina isagi relationship ta gotten like expansion lakpa yabagi possibility lay ko Four of Pentacles hariba card chigi matungina pile A oibiriba ichil inausingi oina December month se there will be flow of financial money haidi paisa nungsagi oiba flow adum leibagumba growth leibagumba adagi isana plan tawjarambaga reality ga dum chanana thokpagumba aduga isagi oina paisa nungsagi oiba savings kuma khara tawba ngamba oiba yai natraga adum afaba haidi financially adum doors kuma khara open up tawrakpagumba adugumba khara adum thengnaba yai ko Mathangda Ace of Cups hariba card che tholeba Ace of Cups hariba card gi matungina pile A oibiriba ichilinaw singi oina December month se isagi oina emotionally fulfilling oiba adagi isagi oiba emotionally haidi mentally peaceful oiba yaba adagi harau tayamna dum go through tawba yaba month ama oiba yabagi possibility layeba ko aduna December hariba month se isagi wakhalda pukningda awaba nungaitaba se yarigai phummaga thamdanaba hotnabiyu isagi oina December month sida afaba mayam ama haidi grab tawba ngamnanaba isagi wakaldagi negativity release tawthokpigo adagi awaba oigera nungaiba oigera nungaitaba oigera emotion gumbase phummaga thamjanbiganu share tawthokpiyo haiba advice men oina phangeba ko Next, the Nine of Cups hariba card chi tholeko Nine of Cups hariba card chi matungina pile A oibiriba chilinaw singi oina December month se yamna afaba fulfilling ko iba isagi wishes mayam ama fulfill tawba yaba adagi hoi last month of the year ni ko adu taraga su isana chahi chupa warakpagi mahai gumba khara phangba yaba adagi isagi ningjaba pamjaba khara dum achieve tawba yabagi possibility layeba ko tawbatabu be careful what you wish for haiba haibadi isana wish tawbase ai sima pami sima oihaningi na ningjabase afabada isada kanagadabada oina ningnaba hotnabiyoba maramdi isana phattaba maningo matamda phattabadu thungjalakpa yabai chances lakani bako aduna be careful what you wish for but lakadoriba mansida isagi luck lay growth lay money flow pi ko aduna afaba ningjaba khara dum thongba yabai possibility shudum leitabadi natte bako Last but not the least, Temperance hariba card cha thola A sige card chigi matungina pile A khanbir ba chin now sing oina December month se adum haidi overall oina above average sa leiba good month ama oiba yabagi positive month ama oiba yabagi possibilities myam ama oi ko tawbadabu life haiba se afaba ngakta bed of roses ngakta oiraga chalo haiba yaba nate negative di su macha macha khadi dum counter tarak pi aduduna haidi ngasagi month to balance out tarak toine ba ko aduna isana isagi oina emotionally fulfilling oiba yaba financially growth leiba luck leiba month ama oibanina handaki lakadoriba or changchingadoriba month sidi haidi fazana utilize tawnaba properly utilize tawnaba hotnabiyu productive oinaba hotnabiyu aduduga haidi balance oina leinanaba su hotnabiyu bako Makha tarakpada spontaneity hariba affirmation card chi tholeko sigi spontaneity hariba affirmation card chi matungina December hariba month se pile oibiriba chilinaw singi oina yamna energetic oiba yamna active oiba month ama oigadawri duna isana ngasagi jaga chana chana isagi activeness to utilize tawraga afaba mayam se grab tawba ngamdanaba hotnabiyo haibnebako Don't take it personally. So December month sida isagi oina mina isada kainoma nungaitaba mangangi or isada negative oiba thongdo ama thengnari haitaraga personally yam hangchanna lawsanbiganu go with the flow ko aduga ngahak ngahaki oiba problem singdo solve tawraga chatkinaba hotnabiyo ba yam hekta deeply lawsanba khanjanba tawbigano ba ko and then impermanence hariba card chi matungina pile A khanbiriba chilinaw singna December hariba month se haidi ako isa se chahi chupa dum afaba su thengnari but negativity and struggle myam ama su thengnaraga la eba ko aduna lakadoriba December month sidi hoi December month se loina ma hekta fix oraga leibadi nate but isagi oina comfort month oiba yabagi afaba month ama oiba yabagi high possibility and chances uba phangeba ko aduna isana thajaba thambiraga lakadoriba month se afaba ngakta oigani haina manifest tawbiyu haiba advice se card tai phangeba ko So pile A gi ba December ahead reading sida loijari sidagi lawba yaba advice biraga mathangi reading am ngaiminarsi ko Hello guys, so mathang sina khoi pile B ko pile B natragana sigi maroon idol figure si choose tawbiba chilinaw singi oina
December monthsida kari aphaphatta pige kari advice lege na haibadu yengadoiniko. So pile B gi oinasu khoi ahanbada affirmation card se hana draw tawjage ko. Pile B gi December monthsida kari affirmation pige habadu ko. Everyone's a teacher. So I don't know if you're seeing my cards properly or not. Though I cards sing se pathokjarage ko aduga hena clear oinaba haitare ko mayamda. Beauty. Beauty specifies self-love and then self-confidence ko. Dungumba specify the way. Power. So affirmation card sing se leire hojik akoi pile B gi damakta main tarot card tagi card draw tawba horse December month ki damakta ko. The Three of Pentacles. Ace of Cups, Nine of Wands. Five of Pentacles. The Hermit. The Nine of Cups. Last card amatanga draw tawge ko pile B gi damakta. Card se am chawbage aina shuffle tawbada dum mayam paithokpado oyebako. The Empress ko. So pile B gi oina card khaise pick tawba loire December month sida kai leige habado ko. First and foremost, pile B khanbiba ichilinaw sing gi oina December month se productive oiba yabagi growth leiba yabagi possibilities ni adum ui ko. Habadi paisa nungsa financially adum stable oiba yabagi flow tawba yabagi adagi mina paisa waikiba khotkiba gumba leiragasu lakadorba month sida singdokpirakpa yabagi natragana mi magi through dagi isa se financially independent oiba ngambagi possibilities leiba yai natragana financially problem leirambagumdo mi mana mating pangaga kokpagumba any financial haidi hindrance gumba financially tapthabagumba flow watlambagumba se lakadoriba December month sida financial gi oinadi doors khara open up torpa yabagi possibility khara di leiyebako tawbadabu phanamna financially openings mayam leitaraga isagi damaktadi haidi kwanabase inai naidabagumba haidi paisa se mayam laaga su chatpham mayam thokpagumba saving gumba ingam ngamdabagumba adugumba kharadi dum hanadai su thengnara la e makha tana su khara thengnabi yaibako aduna lakadoriba December month se paisa nungsagi oinadi hanadagi yengnaragadi flow kharadi growth kharadi lakpa yabai possibilities lei tawbadabu isana sizinaba matamda haina sini yenga sizinabiu natragadi isase disappointments gumba adagi isana khanjarubaga reality ga chanadabagumba plan tarubana ama oithorakpana ama adumaina tholakpa yabagi possibility leiyebako aduna disappointments thengnagadabi saruk fazana budget wise plan taraga sizinabadana phaidana ko aduna paisa nungsagi oinadi doors khara open tawrakpa yai tawbadabu isana haina singna sizinabagi makha yamna pole natragadi phanamna flow leiragasu dum konaba naidaba habdu oigani na haiyebako. Next, relationship ki oina yengpa matamda pile B khanbiriba ichilinaw singi oina relationship leibiba oitaragadi relationship ta adum nungainadabagumba or problem gumba leina taragasu phumjillaga namsillaga thambigano. Be open to your partners ko amana amada open oithokpiyo amana amada wari sadokpiyo open discussion tawbiyo nungaitaba nungaiba mayam ama share tawraga relationship to hena better side ta puba ngamnanaba hotnabiyobako ado relationship leibiba ichilinaw singi oina better side ta lakpa yabagi possibility shu dum December month sida udabadi nattebako aduga maruk mapangumba singi maraktasu haidi ngahakki oiba nungaitaba sauningbagumba yauragasu dam tawsalaga phummaga thambagumba sigumse tawbigano like December month sidi speak out your heart ko isagi nungaiba nungaitaba mayam se loinamak share tawthokpiyo haibagi mongda card na vision piyebako. Next
Nine of Wands hariba card se thole ko. Nine of Wands hariba card chi matungina pile bi khanbi bi chilinaw singi oina December month se adom balance oina di chat kani aphawa phattaba mix tawraga dom chat kani ko. Ado career gi oina di khitang negativity laye hindrances adagi obstacles khara negativity khara thengna ba yabai possibility lay ko haiding sagi financially dom aphaba pi luck adom chawrakna aphaba pi relationship ki dom aphaba oi bi ai tawbadabu career gi oina di ayat apan gumba hindrances and obstacles khara thengna ba yabai possibility lay ko haidi isana thaba ma tawgena khama matamna thaba amani yetsilakpa gumba adagi isana dum procrastinate tawraga tawgadaba thabak se matang matam chana tahodabagi isana mangjaba lakpa gumba or isana thaba ma tawgena khama matamda mangda adum ayat apan myam ma taraga leiba gumba adugumba khari thengnarakpa yabagi haidi ayat apan khari thengnarakpa yabai possibility layeba ko tawbatabu phanamna ayat apan thengna taraga su isana consistent oibiragadi adagi patience leibiragadi any obstacle overcome taraga chatpa ngambagi caliber and potential do isada layeba aduna hoi career yoina struggle khara thengna ba yai hardship khara thengna ba yai but isana phajana discipline laina consistent oina hotnaragadi overcome tawba ngamba yaba ngakta oigani hayeba ko next the hermit hariba card che thol eko sigi the hermit hariba card chi matungina December month se pile bi khanbir ba chilinaw sing doina kitang low key and down to earth oina leina na bahot na biu sagi harau bo oiro nungai bo oiro nungai ta bo oiro hoi open up tawba yaba jaga di loina ma burst out tawbiu open up tawbiu but isare haidi ga sagi social life kumba adagi gatherings kumba dagi kitang step out taraga personal side te hena focus tawbiba personality de hena focus tawbiba self love kumba de hena focus tawbiba aduga isagi career gumbada kitang isolated oina focus tawbiba sigumba se taw taragadi hena aphaba improvement lakpa yaba man tamo oiba yaba possibility layeba ko mathangna nine of cups hariba card che thole nine of cups hariba card chi matungina pile bi khanbir be chilinaw singisu December month se isagi ningjaba apamba se loinamak natraga su khara makhai di adum thungba yabagi possibility layeba ko aduna be careful what you wish for isana aphaba ningbo igera phattaba ningbo igera ningjari basing dudagi khara di thungba yabagi possibility lay habanina aphaba ngakta ninghoraga aphaba ngakta thunghona bo hotna basine hen oi aphaba oi ko aduna be optimistic be positive adum aphaba ngakta wakhal khanba tambiu negativity mayoknaraga su positive oina overcome tawba ngamna bo hotna biyo hayeba ko and then the empress hariba card che thole ko sigi the empress hariba card chi matungina pile bi khanbir be chilinaw singi oina lakadoriba December month se it will be a mix of emotions ko haidi haraute amba moments su myam yarakani negative oiba low oiba moments su myam yarakani ko but December hariba month se peaceful oina hatred yaudabida positive oina optimistic oina chatna na bo hotna biu first of all try to love yourself give some time to yourself ko haidi sa ni sabu nungsibiu isada matam khara pibiyo bako adu loiraba matungdi sagi akoibada loinariba marup mapang ichilinaw pumnamakse sise nungsi chanana harau ta yamna loina na bohot na biu be kind to everyone and haidi kind oina loinaraga pukchel chawna loinaraga nungsi na minungsi leina loinaraga isagi su peace of mind phangna bohot na biu have advice se card tagi phange bako coming to the affirmation card, everyone's a teacher hariba card chana thole ko. Sige everyone's a teacher hariba card sige matungina December hariba man sida pile bi oibir ba chilinaw sing na isagi akoibada lariba mi sing sina isada opinion nya ama pisalakpagi tata tawba mina pangangang zilakpa gumba adugumba khara thengnarakpa yayeba adubu isana khangbigadaba se isagi akoibada mi amasu masa masagi haijasingjaba khangjaba feel nya ama leramgani ba aduna mina ngangakpa tar insilakpasingda hoi aphaba advising follow tawbadi kaide but mina influence taraga isagi decision gumbada haidi change gumbadi lakhanbigano ba isagi decision gumbadi isana phai khanba jaga da stick tawbiyo ba ko beauty se kasa aina haigibado beauty describes self confidence self love ko aduna December hariba month se isana isada matam pibiu isana isabu hena nungsibiu isagi self confidence boost tawbiu isana isada personal time khara pibiu haibe advice se phange ba ko last but not the least power hariba card chi matungina December hariba month se it will be a mix of emotional journey aphaba mayam am su thengnagani negativity khara su thengnagani balance oina chatkani ko aduna aphaba sing su optimistically adum overcome tawna bo hotna biu duga negativity yaraga su powerfully overcome tawna bo hotna biu haibe advice se card ai phangine ba ko so pile bi yoina su December head ki reading se sida loijare stagi lawba yaba advice sing lotion biraga mayam na mathang gi reading amungai minarase ko thank you for watching